Hayeng ayuk pung mangadagi ayuk pung tara fauba curfew komthokre. Mahailoisang hayeng fauba suti oikhigadawre. Pawasi pandam pause dagi laukhatjabane. Tampaki district sing da thamlamba matam kaktaba curfew hayeng yoina ayuk pung mangadagi ayuk pung tara fauba komthokre. Hiram asigi matangda district magistrate sing na thokiba order gi matungin na Tampaki mafam sing da law and order gi phibam khara phagalakpadagi hayeng ayuk pung mangadagi ayuk pung tara fauba curfew komthokre. Curfew komthoklingai manungda mari lainaba authority gi ayaba yaudana mi punba natraga sit in protest na chingba pangthokpa yaroi. Curfew thamlingai manungda health, electricity, CAFNPD, BICD, telecom, banking, financial institution, ATM, cash filling, petrol pump, municipality, press, electronic media amadi court ka mari lainana sathok sasin tauba flight passenger yauna masigi mari laina ba se sangsing udlaga chatpada thingba lairoi. Bharatiya Nagarik Suraksha Sanhita 2023 ki section 162 gi makhada Tampaki district sing da tha asigi amadagi hauna athingba lairakhibanei. Athingba si makhata ba order ama thoktriba phauba chanare. Amaromda hayeng November 10 mahailoisang sing suti laukthokre. Education S ki director L Nandakumar na thokpa order amada government aided, private, unaided amasung central school sing hayeng November 10 suti oigane. Home Department na Manipur da wairiba phibam asigi matangda khanaraba matung hayeng su suti oinaba warep laubane. Panba yabadi tha asigi taraga taretagi mahiloisang sing suti thaba haurakibane. Mari lainaba zonal education officer sing na magi jurisdiction manung dalaiba mahiloisang singi head sing da order asigi matangda mapung phana khangannabasu education director gi order aduna JDO sing da khangalle. Nakal amaromda tha asigi section taraga taruktagi internet service da thingba thamlakhiba adu broadband service ILL amasung FTTH ki oina komthokre. Adumoinamak condition kharada undertaking piduna yahangadawre. Ningsingba yabadi November taraga mathoida Jiribamgi Jakurador karongda hangba relief camp dagi nupi angang yauna punna taruk kuki militant sing na fakraba matung sina phangbadagi Tampaki district sing da akan bairang lakpadagi athingba kaya asi thamlakhibane. Ahenba Central Forcing Thajillakpa Houkhre Pawasi Pandam Pause dagi laukhatjabane. Union Home Minister na Manipur gi matangda security review pangthoklaba matung CAPF company yangkhay amaga thazinaba khangan khibagi matungin na ngasi ahanba oina company ahum Imphal airport ta thunglakre. Ngasi ayuk pung taraga mathoirom tabada ahanba oina CAPF personnel sing punna C-17 military aircraft ama Imphal airport ta thunglakhe. Masigi matung nungthil pung amarom tabada ani suba oina CAPF puba C-130 military transport aircraft airport ta thunglakhe. CAPF company yangkhay thajillakadabagi manungda ngasi numidang wairam athengba fauba company taraga nithoi Imphal da yawraklagani haire. Panba yavade tha asigi taraga humdoi dasu CAPF company kunnamasu Manipur da thajillakpa laikhrabane. State laingangna nectar sanjenbam thabaktagi lebhankhre pawasi pandam pause dagi laukhatjabane. Jiribam da thokiba thokdok amada nongmaina panduna miyoi ama laikhidaba amade miyoi ama asogapan nangankhibagi matangda thigatpa haukibaga loinana thokdok asiga mari lainana senior SP combat oina Jiribam da mathau tawriba nectar sanjenbam state laingangna thabaktagi lebhankhre. Haukiba nongmaijing numita thokiba laibak thiba thokdok adugi matangda thigatnaba miyoi anina saba inquiry committee ama state laingangna semkhibaga loinana ningthokaba numita Home Department no order ama thoktuna nectar sanjenbambu makhata na thabak tawdanaba khangankhibane. Panba yabadi Manipur da irang thoklakraba matung thabaktagi potharaba colonel nectar sanjenbambu laingangna senior SP combat ki fam puhalakhibane. Tha asigi taraga mathoida kuki militant sing na pikliba ngang ahum amade nupi ahum faduna pukhraba matung asiba hakchang oina phangbadagi haukiba nongmaijing numitki numidang Jiribamgi miyamna Jiribamba pupurada lebo official residence singi port say amang ata thogalakpaga loinana miyam amadi security anigi marakta mungna rakhiba thokdokta nongmaina panbadagi miyoi ama laikhidabaga loinana miyoi amana asogapan thokhibane. Police ki maikaidagi miyoi ama laikhidaba adu police na kapthokiba nongmaina panduna sibra haibagi chapchana confirm tawba ngamdragasu mitna hoba kangbuna nongmai adu security force ki maikaidagi kapthorokpani haina claim tawkhibane. Thokdok asigi achumba khangnaba IGP intelligence ke kabib na chairman oiba aduga Ningsen Orngam DIG Range 3 na
member oiba committee ama state laingakna semduna thigatnaba khangankibaga loinana thigatpagi report numit 30 gi manungda laingakta pikhalaknaba su khangankhre hai reng